अहानबदा मरोइबा पाउ पिजरी लमलाई एससी के एमएलए KH बीरेन काक्चिंग के एमएलए वाई सूरचंद्र अमदी कुंभी के एमएलए एस बीरगी मथक्ता मणिपुर लेजिस्लेटिव असेंबली के स्पीकर न थोकिबा डिस्क्वालिफिकेशन की ऑर्डर अदो सुप्रीम कोर्ट न चनहनखिद्रे। इंडिया के चीफ ऑफ डिफेंस स्टाफ बिपिन रावत अमदी महाकी लोइना बी यावना मियोई तरा का मरी तमिलनाडु के नीलगिरी हिल्स के असुप उमंगदा एयरफोर्स के हेलीकॉप्टर अमता सिंधुना कायबदा लेखिद्रे। बीजेपी की मैनिफेस्टोदा मियामना यावहनिंग वाफम सिंह पिरकपदा हेना खुदोंग चानबा इन्वॉल्विंग पब्लिक एस्पिरेशन इन आवर पार्टी मैनिफेस्टो के कैंपेन ngasi मणिपुर के चीफ मिनिस्टर ना पार्टी के मकोक थोंगबा लुचिंगबा कया यावना हुदोखरे। बीजेपी के एमएलए तरानी चोई ऑफिस ऑफ प्रॉफिट की मरालदा डिस्क्वालिफाइड तौगदबनी हाइना कांग्रेस ना थागलखिबा वाकत मणिपुर की गवर्नर ला गणेशना ऑफिस ऑफ प्रॉफिट ता युमफम ओइरगा डिस्क्वालिफाइड तौफम थोकते हाइना वारेप ताखरे। खुरुमजरी ममी टीवी प्राइम टाइम मणिपुर न्यूज मिडियम ताबीरिबा सिंधु लक्ष्मी तराम नौजरी हौजिक पाउ संदोना बिजरी तरामथोई सुबा मणिपुर स्टेट लेजिस्लेटिव असेंबली मिखलदा माई पाक्तुना मियाम की मिहुद ओइखिबा लमलाई असेंबली कॉन्स्टिट्यूएंसी की एमएलए खेत्रीमयुम बीरेन काक्चिंग एसी की एमएलए वाई सूरचंद्र अमदी कुंभी एसी की एमएलए शनासम बीरगी मथक्ता मणिपुर लेजिस्लेटिव असेंबली की स्पीकर ना थोकिबा डिस्क्वालिफिकेशन की ऑर्डर अदो सुप्रीम कोर्ट ना चनहनखिद्रे। हिरम असिगी मतंगदा ngasi जस्टिस यूयू ललित एस रविंद्रवाद अमसुंग बेला एम त्रिवेदी की बेंच अमना स्पीकर की ऑर्डर अदो चनहनखिदबगा लोइनना लेजिस्लेटिव असेंबली की हाउस तकी डिस्क्वालिफाइड तौखरबा एमएलए अहुम की वाफम असि स्पीकर न मपुंग फाना लोइसिनद्रिबा फावबा इलेक्टोरेट ओइना लेनबा ऑर्डर थोकी हाइरे। जस्टिस अहुम साबा बेंच अदुगी ऑर्डर अदुना हाई हिरम असिगी मतंगदा हाई कोर्ट ऑफ मणिपुर न ताखिबा ऑर्डर अदुगी मायोक्ता थारखिबा अपील अदु अयाब पीखिबगा लोइनना स्पीकर की मांगदा तारिबा वाफम खुदिंगमक नौना अमुक खनरगा वारेप लौगदबनी। मसिदा हाई कोर्ट ऑफ मणिपुर न ममांगदा पीखिबा ऑर्डर अदु हिरम अमतदा ममी ताहनबा यारोय लोइनना केस असि स्पीकर न अथुबा मतमदा आइन की ओइबा मिदेंग मखादा मपुंग फाना लोइसिनबा थबक पाइखतकदबनी हाइनसु ऑर्डर अदुना मखा ताखि। पनबा याबदी सुप्रीम कोर्ट की स्पेशल लीव पिटिशन अमदा स्पीकर न थोकिबा डिस्क्वालिफिकेशन की ऑर्डर अदो हाई कोर्ट ऑफ मणिपुर न सौगतखिबगी मायोक्ता नोटिस थादुना खंगनखिबसु लैख्रबनी हाइरे। इंडिया के चीफ ऑफ डिफेंस स्टाफ बिपिन रावत अमदी महाकी लोइना बी यावबा एयरफोर्स की हेलीकॉप्टर अमांगसी तमिलनाडु के नीलगिरी हिल्स की असुप उमंगदा पोखाइबदा हेलीकॉप्टर अदुदा तोंगलकबा चीफ ऑफ डिफेंस स्टाफ बिपिन रावत यावना मियोई तरागा मरी मक लेखिद्रे। बिपिन रावत न लेखिदबदा इंडिया के प्रेसिडेंट रामनाथ कोविंद, प्राइम मिनिस्टर नरेंद्र मोदी, डिफेंस मिनिस्टर राजनाथ सिंह अमसुंग होम मिनिस्टर अमित शाह न चिंगबना अवाबा फोंदोरगली। थौदो अदुगी मतंगदा डिफेंस मिनिस्टर राजनाथ सिंह ना प्राइम मिनिस्टर नरेंद्र मोदी दा मरिक चुंबा पाउदम तमख्रे हयेंग पार्लियामेंट थौदोक असिगी मतंगदा डिफेंस मिनिस्टर ना चपचाबा पाउदम लबा याय हाइरे। चीफ ऑफ डिफेंस स्टाफ बिपिन रावत अमदी महाकी लोइना बी यावबा मियोई तरा मरी तोंगबा एयरफोर्स के हेलीकॉप्टर अदो तमिलनाडु के सुलूरदा लेबा एयरफोर्स के बेस तगी उटीदा लेबा डिफेंस सर्विसेज स्टाफ कॉलेज तमना पायरखिबनी। अदुबु लाइबक थिबदी ngasi नुमित युंगबा मतुंग पुंग 12 ga minute kun taba aduaida helicopter adu kaire haina thokdok thokpom ki akoibada taba khunja singna district administration da pau pirakhi hairi। helicopter kairiba mafam adu yamna sukpa umang oibana maram oiraga rescue operation sathabada khudong chadaba kaya mayok nari hairi। marak sida thokdok adugi matangda inquiry ama chathanaba khangankhre। पनबा याबदी बिपिन रावत न तोंकिबा एयरफोर्स की MI 17V5 असे यामना हाई ऑल्टीट्यूड ऑपरेशंस तिंगदा चिजिनबा यामना सोफिस्टिकेटेड ओइबा हेलीकॉप्टर ने हेलीकॉप्टर सर्विस अदो प्राइम मिनिस्टर यावना VIP सिंगना तोंगबदा सिजिनबने हाइरे। लाकदौरिबा मणिपुर लेजिस्लेटिव असेंबली मिखलगा मरी लेनना पांथोकदौरिबा बीजेपी की मैनिफेस्टोदा मियामना यावहनिंगबा वाफमसिंग पिरकबदा हेना खुदोंग चानबा इन्वॉल्विंग पब्लिक एस्पिरेशन इन आवर पार्टी मैनिफेस्टो हाइना मिंगथोनबा कैंपेन अमा ngasi मणिपुर की चीफ मिनिस्टर ना पार्टी की मकोक थोंगबा लुचिंगबा क्या यावना होदोखरे। मैनिफेस्टो कमिटी 12 असेंबली इलेक्शन मणिपुर न सिंधुना मणिपुर की जवाहरलाल नेहरू मणिपुर डांस अकादमी पांथोकपा कैंपेन हौदोकपगी थौरम अदुगा मरी लेनना चीफ मिनिस्टर एन बिरेन हाई ngasi हौदोगलिबा थौरम असी महागी पॉलिटिकल कैरियर दा अमुक्ता थेंगनरखिद्री।
Inau nauba mawangda haudogliba thoram asina miyamgi mapung faba lengak ama lingnaba honabada hena mateng oiragani miyamgi lengak haibasida miyamna kari pamlibage haibasi khangdokpa tangai fade haudogliba campaign asigi matengna tongan ba section gi miyoi singna pirakpa mod sing aduna leibak asigi chakhat thorangda hena mateng pangba ngamgani thajai Taurang asina lengaklon gi chatharagli ba thabak thoram singda miyamna su nakoinana sarok yabagi tanja adu fanglagani loinana miyamna pirakpa mod singi maraktagi leibaki hena yaifaba oigadaba wafam sing adu lakadoriba mikhalga mari leinana BJP gi manifesto da haptuna thabak oina pangthokani ngasi haudogliba campaign asigi manung chana chingi district sing yauna Manipur gi tonga mafam singi maru oiba kaithel singda miyam gi mod launabagi damak suggestion box sing thamgani hairiba suggestion box sing asida lengakna kari thabak tawhanning bage haibado marik chumna thambirao Mikhalga mari leinana puthokadoriba manifesto ase BJP khaktagini haina khanbagi mahot miyamgini haiba wakhallonda aningba apamba sing phongdokpiduna mapung faba manifesto ama ohenaba honaminase Party asinasu miyamgi apamba pangthoknaba angamba thakta honage hanasu Chief Minister Embirena makhataki Manifesto I also found many elections 3 times. This is my 4th terms, but I never met this kind of process involving the masses. This kind of things is the first time. I have seen the earlier 2017 election also. Just there was manifesto of the parties of the party, and everyone knows that accordingly the present government led by the BJP has implemented 80% of the content and the promise which was given by the parties of the party to the people through manifesto, that manifesto. Mayamna through boxes or either through mail and suggestion. We manifesto the happening what may happen to boxing to the other view, mail the through the people when may happen to Manipur Legislative Assembly gi BJP gi MLA taragani thoigi mathakta Office of Profit oiba Parliamentary Secretary gi form pai haibagi maralda makhoi taragani thoi MLA dagi disqualified togadabani haiduna Congress ki MLA DD Thaisina Manipur gi Governor da thagalaki ba wakat adugi matangda Governor Laganeshana ngasi takiba warep amana MLA taragani thoi asi Office of Profit ta yumfam oiraga disqualified tofam thokte haina phongdokre Hariba wakat adugi matangda manaba case kayada Supreme Court na takiba wayel amadi ECI na listing ani kungi reference case number 8 G da pikiba mod sengyeng laga India gi Constitution gi Article 192 clause 1 gi makada Governor na piba pangal gi matung ina DD Thaisina listing ani kungi October kunga mathoida tharakiba complaint adu dismiss tawre haina Governor gi warep aduna phongdogli Governor gi warep asi ECI da thaduna khangan kre hairi ningsing bayabadi Parliamentary Secretary oiramba BJP gi MLA taragani thoigi manungda anidi hanana Manipur Legislative Assembly gi Speaker na disqualified tawkrabani Wafam asigi matangda Congress MLA kharana Supreme Court da MLA taragani thoi asibu disqualified tobinaba wakat pasu leiribani handakta Supreme Court na case asigi matangda Governor na atuba matamda waref amma launaba khangan kiba leikrabani Malam Pubada Tengnariba COVID-19 gi laichod asidagi ngakthoknaba atamba section thorang khara ngangna chatpinaba MAMI TV gi maikei dagi ningsingzari madudi yumdagi hek chathokpaga face mask upiyo miyamaga gi marakta futaru kera pathambiyo maimit khu satoina hamdokpiyo amadi COVID vaccine kapa yarba sing sungsoi shoidana COVID vaccine kapthoktuna laichod asidagi kanaba myapuna honaminasi BJP Manipur Pradesh Sinduna ngasi Palace Compound da leiba City Convention Center da Mera Parivar BJP Parivar Abhiyan gi matangda party asegi oiba mifam ama Chief Minister N Biren yauna pangthokre Mifam aduda BJP Manipur Pradesh ki President A Sarda Devi Chief Minister N Biren Education Minister S Rajen BJP gi National Spokesperson su oriba BJP Manipur gi in charge Sambit Badra BJP Manipur gi General Secretary Abegari na chingbana mifam adugi mayai tangpal da famkhe Mifam aduda level dagi hauraga state level gi maru oiba BJP gi thomi sing amadi BJP gi MLA na chingbana charugyaki
Oinam Assembly Constituency da Miyam gi mihut kyarak hana oiramlaba laikhidraba Irengbam Ibo Hanbigi loinabi Irengbam Ongbi Nalini ngasi National People's Party NPP da yawrakibaga loinana party asida yawrakpa ahanba nupi miref oikre Iroi Sambada Leiba Mayol Energy Solution gi Indoor Stadium da pangthokpa thoram amada Irengbam Nalini ga loinana constituency asigi manung chana leiba tongan ba Gram Panchayat ahum gi pradhan ward members sing amadi Oinam Municipal Council gi hanagi councillor yauna Punamyoy Humfutara Mangarom ngasi NPP da yawrakpaga mari leinana party gi makok thongba luchingba singna harau taramna ophi thoram aduga mari leinana NPP gi National Vice President Soiriba Manipur gi Deputy Chief Minister Wajoi Kumar Nahai imung amagum leiriba party asida miref oinabagi damak nupi ama yawrakpa haibasi party asigi oinadi laiba fabani yum ama panbada nupi gi tangai fadaba leiba adugumna lenga ki thawak thoram dasu nupi gi darkar adumak lei Yumgi award apa amasung aho arak sing ayamba na nupi singna khangi amasung thabak thoram sing ayamba na yengsili nupi na lauriba daita simag lengak ama chalaibada aduki mateng oigani haina thazei loinana party asina lakadoriba mire khudingmak mai pakpagi chang wangba miyoi ngaktani Coalition government amada party na kari karamba thodang lawgadage haibagi matangda party asigi oina asoiba khara leikhi maru oina atopa party ga lengak paiminaba matamda common minimum program thamhodaba asina maram oiraga NPP da khurau thangba leikhi pumnamak asi hokiba chahi mari makhai henba sida para oina tamhore hanasu Deputy Chief Minister Joy Kumar na makha takhi Coalition government kamai to chalaige che masi koi NPP ini masih experience present lagi bayar minggu kalau dah Meghalaya dah koi lead dorga tawag sakani masih dah tahu masih adum presentnya bola sama presentnya dorga mana he is able to take along all the masih party penamai aduh mana presentnya dunia agak present government ki take care dorga almai dorga hai ba government se check book dorga kalau tahu so much so that minggu Magi sasun itu di malu kalau bisa pilih boleh kamai itu orang opposition kamu kiri opposition kamu Congress ini cuma mukul sama ini siapa mereka ini aku Manipur itu aing zaman itu karena aman itu claim tu wani karena aman itu absolute majority pun mamoy Thoram aduga mari leinena Irengbam Ongbi Nalini Nahai karigumba mahangna mikhal mai paklabadi party asigi constitution makhada regional amasung constituency asgi oiba issue sing mai pangna thengnaba ngamgani haibagi wakalonda NPP da yawrakibani kunai asida nupi gi thak nemna leiriba asi awangba thakta pukhatba ngamnaba policy program kaya puthoktuna angamba thakta honagani haina Nalini na makha takhi mapan thoktuna masa gi mi amoi bagi right to season adana mapan thokdana gari karam tawraga chawkhatba khongthangda chawkhatbada mateng pangduna hingminaba yagadage haiba adumba policy program da maru oina khananai nasaduna aina nupi sigi damakta angamba honajagani haiba si ngasigi tinbiriba mayang yofamdasu aina phongdoksari Haukiba pung kunmari asida Manipura miyoi lising amaga chamangaga humfumari COVID test tawbada miyoi kunga humdoi nauna COVID-19 positive oibaga loinana state asida laina asina nabagi masing lag ama lising kunga manga chamriga kunmapan yaukre laina asina maram oiraga miyoi amata laikide COVID-19 Command Control Room dagi ngasi numidang wairam pung mga fawada fangba paw amagi matung ina miyoi kunipa naba faduna discharge tawkre naba farakpagi apunma masingna lag ama listing kulhumdoi chamaga tarang mapan sukre active case sahumga kun mga lairi laina asina maram oiraga lekhidaba migi apunma masingna lising ama chamapan ga marifu mangani phagalakpagi changna chada marifu tara nipan dasmik ama tarukni COVID laina asregi ngakthoknaba lengang na paikhatpa thauselamagi makhada miyoi kaya amasu numit khudingi COVID vaccine kapthokli COVID vaccine kapthokiba masingna ngasi fawbada miyoi lakuni thoi lising taret ka chanini haukiba pung kunmari da D type oxygen cylinder chamaga humputara humdoi amadi B type oxygen cylinder ama Manipur gi tongan ba ana laying sangsingda fanganba ngamkre haina COVID-19 Command Control Room dagi fangba pawsina makhatari Department of Personnel gi Joint Secretary Anna Arambam na thokpa order amagi matung ina Manipur gi IPS amasung MPS gi officers singi posting da hongdok hongjin tawkre
Order adugi matung ina Imphal East District ki SP and Herozitna Bisnupur District ki Anoba SP, First MR ki Commandant KHI Sivakantana Imphal West District ki SP, Senapati District SP M Pradifna Imphal East ki SP, Kangpokpi District ki SP Kartik Maladina, Senapati District ki SP, Taramathoy Suba IRP ki Deputy Commandant Srivatsna Kangpokpi District ki SP, Second MR ki Deputy Commandant KHS Ravi Kumarna Chiribam District ki SP oiragani haina Anna Aramge orders na makataki. National Sports University Sagaliba Kautruk Amadi Sanjam Khulgi Lam Asi Konsa Khulgini haina claim Taragliba Asi Yabang Amloy haina National Sports University Construction Demand Committee Manipur ki Vice President Ahong Sangbam Rupawalna Paumi Singda Fongdokre. Manipur Press Club da Pangthokiba Paugi Mifam Amada Ahong Sangbam Rupawal na hai state asigi chauka tharangi thabakni haiduna lamgi compensation fawba lodana frida kathokibani adubu konsa call area joint action committee amadi joint tribal students association haibalup ani sina National Sports University sariba mafam ase konsa khulgini haiba yadrabadi total shutdown togani amadi national project ki thabak sing thingzilagani hairakpase Manipur miyamgi mayoktane maram aduna National Sports University sariba mafam ase konsa khulgi mingda onthokpa yaba ngamloi aranba wafam asida lengangna lepkrabadi miyamgi ihoda thorakpa afafatagi daita pumba lengangna pugadabani hainasu ahong sangbam rupawal na makataki इचम जमना हिंगजरीबा खुंजासिंगसी सावगलप तारगदी खनहनबा पाम्ब्रा अखोई इचम जमना कोई स्पोर्ट्सबु नुंसीबदगी मफम असिदा साबियो हायदना साखरबा तौखरबा मतम असिदा अमुक नहोंगना तौरिबसी अखोई पाइबिरबा सरकारना मुन्ना खंधरगा अदुम चथबियो मसिदा मखोइना मायोन ओंदना अमगा अमगा ngangnadana अमगा वा इंदना तौरिबसी बनजी तोकननबने हायदना साजिन खोजिनदना तौब तारगदी अखोई सावरिबसी अखोई मणिपुर की प्रजा की मांगे हायदना अखोई इहो अमा लाप तारगदी मदुगी दायित्वदो अखोई मणिपुर गवर्नमेंट पुबियु Lenga ki order amana M Premchandrabu John to Imphal East ki JEO oina order thokrabasu hanagi JEO L Muhini Kumarna office ta adum hamjin duna laikibadagi office ki thabak thoram singda akaiba oyale haina All Manipur Elementary School Teachers Association MSTA John to ki treasurer A Indubalana Paumi Singda ngasi phongdokre Imphal gi Manipur Press Club ta Paumi Singa unaba amada A Indubalana hai hanagi JEO na order thoklaba fawba office ka da hamjin duna laikiba maramna hauzik Imphal East Zone to da JEO ani suba Chapmanare qualified oirabani haiduna amaga famunabagi moongda chatharagli basi amesta John Tuna hakchuna lawi masina chawka thorangi thabak thoram singda apanba oheli maram aduna lengang na thokiba order adu induna M Premchandrabu John Tugi JDO oina lehenbiyo hiram asigi matangda mari leinaba singna mideng changbiyo office ki staff singbu irang hongnanaba sinbiganu hainasu e indublana makataki order talking at the Hanbir or hide the Naquina, Dragas Tabasu, Lajagrabani, Masidai M Premchandra, order talk the Naiko is on to the Amok Lakpire, Lakpiri Basida, Masima Akogi, order say in Bida Dana, M Akogi, El Muhinikumana, Pamjandana, Labataragadi, Akogi Ozagi community, Sinamakal Makakayagi, Kongjang Nachingba, Mayamama, Sangatana Lebak Irang Topa. Manipur Sarkar dana kung sabado madu thon bidana ba ozagi community MSTA Zone tugi mai kai dagi apil tawjari Kumjali Singani Kunithui the Pangthoka Riba, Manipur Legislative Assembly Gimikhalda, Afnada Sonelal Gimirek Puntra Romputokuna, Masing Yamna Mai Pangnaba, Akan Bamong the Honoragani Haina, Afnada Sonelal Manipur Pradesh President, Konthoza Monoranjana Fongdokre. Wafam Asi Ya School Esida Afnadal gi ticket tamiref oigani haina Sem Sariba RK Surasi Yumda Pangtokpa Firal Sinkhatpagi Thoram Amada Ke Manoranjana Fongdokibani Imphal gi Moirangkhomda leiba RK Surasi Yumda Pangthokiba Thoram aduda Ke Manoranjana hai Afnadal gi mirep masing yamna mai paktuna alliance partner oina lengak sembada soidana yawpangamgani corruption gi mami amata tadriba party asibu miyamna nungsibiu RK Surasna mikhalda mai paklabadi party gi president ga tanaduna cabinet minister soidan ohengani hainasu Afnadal Manipur gi president Ke Manoranjana makataki Putna magdai agi party di yamna sengba ising isel akogi Dr. Kamangi lainungi isen and Chandranadi lainung chen isel hai badungi lau singu bagi
ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ polluted ꯑꯣꯏꯔꯕ insecticide pesticide ꯀꯤ ꯃꯆꯨꯝ ꯑꯗꯨꯒꯨꯝꯕꯗ ꯆꯪꯗꯕ corruption ꯍꯥꯏꯕ ꯂꯩꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕꯁꯦ ꯆꯪꯍꯟꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯅꯤ पार्टी की मसक नाइब मियोय क्याना सरुक याखिबा थौरम अदुगा मरी लेनना अपना दल की टिकेटा या स्कूल एसिदा मिरेफ ओइगने हाइना सेम सारिबा आरके सुरस हाई मणिपुरदा अचौबा इंडस्ट्री लेतबा मरमना कुदोंग चादबा कया मायोकनरी एग्रोवेस्ट इंडस्ट्री मसिंग यामहंदुना एग्रीकल्चर सेक्टर दा अहेन मिदेंग चंगलगा इकोनॉमी की फिबम फगतहनबा मथौ ताई मिखलदा माय पाकलबदी असिगुंबा अहोबा कया लेरिबा असिदा मिदेंग चंगदुना अहेन चौखटबा लमदम अमा ओहेनबा होनगनी हाइनसु आरके सुरसना फोंदोखी सेल्फ रेस्पेक्ट अदुगा अखोगी इसागी कॉन्फिडेंस वांगने ताजे सीमक थमजरगा या स्कूल अइना अपील तौजरी प्लीज चांस अमता पीबीयू अखोइना सिगी पांथोक सबंग नबा कुंट्रा निथोय सुबा CRPF लोकताक बटालियन कोनबा बिष्णुपुर डिस्ट्रिक्ट अमदी चुरचानपुर डिस्ट्रिक्ट की मफम कयादा मियाम की याइफनबा लेप्तना चथरकपा डेवलपमेंट प्रोग्राम की मखा तारकपा ओइना लेमता की सिलन विलेज दा सिविक एक्शन प्रोग्राम की मखादा नौना साबा इसिंग की खुदोंग चादबा लेरगदबा टॉयलेट ब्लॉक अनि लेबा बाथरूम अमा अमदी यूरिनल सेट अमा बटालियन असिगी कमांडेंट हिदाम रंजित सिंहना होनबी मतुंग इना संगादुना खुल असिगी प्रजा सिंहदा खुसिनक्रे 32 बटालियन CRPF लोकतांगना सिंधुना साइरेन विलेज दा पांगथोकपा खुंजा सिंहदा टॉयलेट कुसिनबगी थौरम अदुगा मरी लेनना कुंट्रा निथोय सुबा बटालियन की कमांडेंट एच रंजित हाई ngasi संगारिबा टॉयलेट असिना सिलेन खुल खक्तदा नतना मसिगी थंगनबा खुल कुंट्रा रोंगी खुंजा सिंह अमदी लेमताकता लम कोइबा लाकपा कयादा सोइदना कानबा पिरगनी टॉयलेट असि मफम असिगी खुंजा सिंहना थंबिनबा हाइरकपगी मतुंग इना सिविक एक्शन प्रोग्राम की मखादा साबनी मखा तानसु मियाम की अपांबगी मतुंग इना मियाम की याइफनबा थबक थौरम कया लेप्तना पाइखनबा होनरी हाइनसु महांगना मखा ताखी हिल ट्राइबल काउंसिल HTC मोरे की प्रेसिडेंट सुओरिबा दी जांगखोमांग एलाइस जांगमांग हाउकिप लाकदरिबा मणिपुर लेजिस्लेटिव असेंबली मिखलदा टेक्नोपोल असेंबली कॉन्स्टिट्यूएंसी दगी मिरेफ ओइरगनी हाइना लाउथोखरे मोरेदा लेबा HTC की ऑफिस ता पांगथोकपा पाउगी मिफम अमदा वाफम सिंह असि फोंदोकलदुना जांगखुमांग ना हाई कुमजाली सिंह अमगा चमापन मरिफुतरा अदुदा अदुवाइदगी सोशल एक्टिविस्ट अमा ओइना मियाम की थबक थौरम कया पांगथोकतुना लाखरबा मतुंग HTC की प्रेसिडेंट ओइना चही तरारोम थौपुरखी मियाम की सेबादा मतम सांगना लेरकपा असना मरम ओइरगा कॉन्स्टिट्यूएंसी असिगी सोथना लेरिबा फिवम सिंह खरादा ओइरबसु डेवलप तौबा ngamnaba फिरेप असि लौरकपनी सोशल एक्टिविस्ट अमा ओइना मियाम की सिंथा पांगथोकपदा पांगल थोकपा तौबा ngamlaktaba kaya यावबना मरम ओइरगा मपुंग फाबा हाइबदु ओइबा ngamdana लाखी ममांगदा मिखल थेंगनबगी फिरेप लोबा लेखरबसु कंडीशन यादबा मतंगदगी मिरेफ ओइबा ngamlakide अदुमकपु हंदकी मतंग असिददी मियाम की सपोर्ट का लोइनना मिरेफ ओइनबगी खोंगथांग असि लौरकपनी मसिदा कॉन्स्टिट्यूएंसी असिगी मियामसु मपुंग फाना सौगटपिरकनी हाइबगी थाजबलै हौगिबा चही कुंट्रा रोंगी ममांगदगी कॉन्स्टिट्यूएंसी असिदा MLA अमसुंग मिनिस्टर क्या लेख्रे मिनिस्टर अमदी MLA क्याना मफम असिदा लाक्तुना एगिस पॉलिसीनी चौखतबा यादे ट्रांस एशियन हाईवे सेमगनी हाइना लाउथोकिबा कया ngasi फाउबा थबक ओइना पाइखते मसिना कॉन्स्टिट्यूएंसी असि चौखत लंबिदा थिनथबगी मरम अमसु ओइदुना लागली हाइना जांगखोमांगना मखाताखी डिस्ट्रिक्ट अमा ओइरगा याम थीना खेतनबसी सिदी याम नुंगाइदे हाइबसिचु ए थमजनिंगे ngasi lagidaba for to टेक्नोपल MLA election da ए लेबगिनी हाइना ए चंगसिनबसी मरुओइना टेक्नोपल दा MLA कया काए मिनिस्टर सु ओइरमी अदुबु मयाम नसु लुगिस पॉलिसी एगिस पॉलिसी मखादा इंटरनेशनल बॉर्डर टाउन हाइबा नद्रगा चांदिल टेक्नोपल से डेवलपमेंट की मतंग दा याम बैकवर्ड ओइबसी सिदी एकोय यामांगबनी हाइना सि मयाम सि चावखत थौरांगनी पीस एंड हार्मनी खंगते एकोय मयाम नुंसी चाना लेमिनसी जिरीबाम डिस्ट्रिक्ट की निंगसिंग खुंगदा लेरिबा हॉस्पिटल असी डिस्ट्रिक्ट हॉस्पिटल रा नत्रगा सब डिस्ट्रिक्ट हॉस्पिटल रा नत्रगा कम्युनिटी हेल्थ सेंटर हाइबदु मरी लेनबा अथॉरिटी ना मयेक सेंगना खंगनबियो हाइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट लाइस्ट्रम बिलाक्समिटी ना फोंदोरली
ngasi ayuk Jiribam da leiba Desam Jiribam District Council gi office ta pangthokiba paugi mifam amada Livestream Bilax na hai hospital asigi maming asi tasengna maring marangba ama oina thengnari Desam gi maikei dagi full fledged district hospital ama ohen binaba takna duna lakibani hospital asida leiriba pharmacy asisu mathau tawduna maram oiraga Jiribam miyam gi fangfam thokpa sing fangdana leire hospital amagi leifam thokpa sing thambinaba Jiribam gi miyam na takna duna lakliba si mari leinaba singna akanaba midyeng ama changbiyu loinana mathau masak khangdaba staff sing mari leinaba singna action lobiyu hospital asigi electric power supply gi awabe leiriba sisu yengsinbiyu nupa amadi nupi gi ward ta leiriba toilet sing asi fattabana patient singna changbada leina poglakadra haibagi chingnaba leire hainasu mahakna makha takhi hospital sigi facility je phangdana leiba si je myam gi laibak thibani masi mari leinaba singna koi hospital asi ga akapna ba media ngama changiraga asigumba watliba chitha nathariba sumba awatpana thalaba hospital asi media changbiyu amadi mari leinaba singna action lobiyu haiduna su appeal tawjage loinana hospital asi sida koi electric ki mai gi chang asi adiki mati koi watpana maram oiraga patient singda awaba kya thenari ngasigi paugi mifam aduda Secretary General M Inautomba Maitei Publicity Secretary Waitomba Organization Secretary T.A. Santos amadi Executive Member Khoiring Ambasu Saryaki BJP Minority Morcha Imphal East District General Secretary gi thau puramba Mustakim BJP thadok lamlaga National People's Party NPP da yaurakre mathang chahigi angan basarukta pangthoka dauriba 12 suba Manipur Legislative Assembly elections da NPP na masing yamna mai paktuna anoba lengak ama semgani haibagi wakhalon amadi mikhal thengnaga dauriba Sheikh Nurul Hassana miyam yaifana ba tauriba thabak thoram sing asi urubada apianba pokpadagi NPP yaurakpani haina Mustakim na miyam da phongdokhi BJP Minority Morcha Imphal East District General Secretary gi thau puramba Mustakim na NPP da yaurakpagi achamba thoram amasu Sheikh Nurul Hassan gi mayumda pangthoki hairi awonba khetrigau ama purakna ba honariba sida NPP da thajaba thamduna NPP da changlakpa asigi dama Sheikh Nurul Hassan na nungaiba phongdokhi Manipur gi cinema na chahi yankhai surakpagi chahi ama chumna chathariba Golden Jubilee Celebration gi saruk ama oina Indian Panorama Film Festival Manipur haina mingthonba Film Festival ama lakliba December 13 dagi 15 fauba numit 5 ni chumna Palace Gate leiba MSFDS ki auditorium ta pangtholagani hairi MSFDS ki Secretary Sanju Basaspati mayumna thadorokpa charal amagi matung ina festival aduda Manipur gi saknairaba filmmaker Aribam Syam Sharma gi masterpieces imagi ningthem olang thagi wangmadasu sanabi amadi isanau na chingbana utkani loinana filmmaker asigi maming leiraba short film sing amadi documentary sing su utkani amaromda International Film Festival of India IFFI lisingani kun amadi kun mathoida Indian Panorama section da sangkiba thoidok hendokpa film sing su utkani Marak sida India gi maming leiraba film C Uma Maheswara amadi Priya Krishna Swami na mathang sina screenplay amadi film direction gi matangda section singsu pangthokani film ase numit khudingi ayuk pung 9 dagi numidang pung 9 ga minute 13 fauba chathagani arak pasing dagi karigumba makhal amadagi fi lawroi hainasu Sanju Basaspati mayumna thadorpa charot asina makha tari Muknabani ke marakta warip si kanano. Really action. Documentary to capture that particular moment in right perspective, in my perspective. India sports education hena chokhanaba amasung mapangal kankhanabagi pandamda National Sports University ga Russian International Olympic University ga MOU ama sign tawnakre
National Sports University Manipur gi registrar na thadorokpa charol amagi matung ina India gi Prime Minister Narendra Modi yauna New Delhi da pangthokadoriba kungamathoi suba India Russia Annual Summit ka mari leinana ngarang Russia Federation gi President Vladimir Putin New Delhi da yorakre mahaki khongchat adugi saruk ama oina National Sports University ga Russia International Olympic University ani gi marakta MOU adu sign tawnakhibani MOU aduga maru oiba pandamdi sports education gi lamda academic amasung research ki thabak thoram sing share tawnaduna hiram asi hena chokhanaba amadi mapangal kanba ohenabani hari panba yabadi India gi Prime Minister Narendra Modi gi meeting makada Ministry of Youth Affairs and Sports gi makada sports education hena chokhanaba amasung mapangal kankhanaba National Sports University asi kumjali sing ani tara nipanda lingkhatkibani ngasi mag Jennings ki hospital da laying duna leiriba longmai none 4 dagi masagi chahi mapan khakta ngai riba gai lalung golmai apokpa ading golmai gi darkar oiba I mateng pangbinaba goodwill mission Manipur da pau pirak padagi ngasi mission asigi team amana Jennings ki blood center da masing yamlaba donor singna blood donation camp pangthokre blood donation camp aduga mari leinana goodwill mission Manipur gi secretary general mutum khambachan hai Manipur da kunda minari bakanglup kaya magi tongan ba culture leraga so blood asidi ama khaktani masina aikhoi pumnamak amatani haibatakli maram aduna aikhoi amaga khena bathamdana chap manaba Manipur amagi dama goodwill mission na lebli haina so mahakna makha takhi Apun bayroi pa ki mahairoi sinpanglup AMS na mahailoi sang kaya gi award apa masong mahairoi kunai gi chawka thorang gi sintha pangbada hena mating leinabagi pandamda Imphal College AMS Unit Council ngarang hangdokre hiram asigi matangda mahairoi lup asina thadorokpa charal amagi matung ina AMS mahailoi sang gi General Secretary Nickerson Kuman Chaki meeting makada hangdokhiba miyoi tara mangana saba unit asigi thaupugadaba sing adudi President ta Hemba Sem Vice President ta Hemba Sakol Sem General Secretary da Puja Kundrakbam Finance Secretary da Thaudam Mahesh amadi Publicity and Propaganda gi Secretary dana Khwairakpam Rakesh na chingba miyoi singni haina jarol asina makatarakli World Book of Star Record na India amadi Bangladesh lebaki thoidok hendokpa civilian singda piduna lakpa Indo-Bangla International Friendship Award lisingani kunmathoi pinaba khalakpada social activist amasung arts ki category da Manipur dagi Rakesh Naurim yaurakle Indo-Bangla ani gi marakta social and cultural actions ki lamda singthaningai oiba thabak tawriba civilian singda akhanna piba award asi lagliba December 19 dagi 18 fawba numit nini chubna Kolkata gi Jahazbari New Digada pangthokadaba thoram amada award asi langthokani Rakesh Naurim na Bangladesh da khundariba maitai sing amadi Manipur gi maitai gi marakta tawkiba singthaningai oiba thabak thoram sing adu sakhangduna award asi World Book of Star Records na Rakesh Naurim da langthorakpani hairi Haukiba December Marida Nagaland gi Oting Village ki mecham taraga manga Assam Rifles na nongmoina kaptuna hatkiba amadi miyoi kaya amana tamthina sokhan kiba thaudok adu miyoi bagi lichat nate thaudok adu akan mamongda condemn tawi haina Coordinating Committee on Manipur Integrity Kokomina phongdorakli Kokomina thadorokpa charol amagi matung ina India lengang na North East India gi Mongoloid miyam da yengliba mideng asi matam kaya gi mamangdagi ngasi fawba ohongba kaya leitri masigi mayek laraba kudam singdi manungda lamdam asida afaspa 1958 chahi kaya thamjinduna ngasi fawba ek asina ngaklau oiraga micham kaya bu odpa neiba hatpatupa chathari Nasalaina Sokhallaba State Kayada Yengliba Midenga North East Region the Yengliba Midenga Kenaba Thamli Nagaland the Thokiba Tamchiraba Thaudok Adubu Yaningdaba Fongdoktuna Wakat Mifam Ama Kokomina Sinduna Hayeng Kaisambat Laimazam Laikai Yaifa Thomi Sanglenda Ayopung Taraga Minute Kontradagi Nungtilpung Ani Fauba Fongani Haina Jarol Cinema Katari Thasigi Tangmarida Nagaland ki Mon District ki Manung Chanelaiba Oting Village Security Force na micham tara manga tamthina hatkiba amasung kaya amana asok apan nanghalakibagi thawong adubu Ethno Heritage Council Herikona akan mamong da yaningda phongdorali Hiramasigi matangda Herikon ki Vice President Lystrom Sanajawana thadorok pachal amagi matung ina North East Sakhatana India Chokotpa Yari Haina India Lengang la Larabasu Reason Asidagi Afas Palok Thopagi Mahod Ek Asigi Marumda Micham Miamgi Punsi Tattana Temsing Nari
North East ki miyambu India lengang na namsinduna thamba amasung apangba sibagi thabak kudaktagi thadokadabani tamthiraba miham nipun amadi miot minai ki thodok matungda amuk hanna reason asida thohal loidabani thodok aduda laikhidraba thawai singna mapugi leikolda ingna chingna leihanbiu haina istorgi mafamda thonijari hanasu charol asina makha tarakli Oting village ki thodok aduda hakthengna chenaba security personnel singi mathakta trial sathagadabani Government of India ga ceasefire chathariba state amada micham kaya afaspagi marumda hatkiba adugi daita India gi home minister na pubaga loinana mahaki hingsap so thadokadabani haina Kanglaipa Kanbalok Manipur gi general secretary ngamkhai ngak paluang gi charol amana fongdorakli Maraktana aten break amtang lominasi The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Break imatung taram nokchari makhatawa papisari. Kumjali singani kunithoi ki Manipur Legislative Assembly mikhalda Nauria pakhang lakpa constituency da miref oinaba thorangli bi SKB gi Langthabal Left Awang Lekai polling booth number 21/25 ki oiba election office amanga se hangdokhrei. Office hangdokpa aduga mari lainana polling booth asigi president Laimayum Inauchana hai lakadaru mikhala sida SKP bu mai pakhandaba yade haibagi wakhalonda election office asi hangdokpani lamdam asida nupi singbu power hena piba amadi manaba khunai amagi damak KB bu ekoina saugatfam thoi haina fongdokhi Lu nanba lamdam ama oinabagi pandamda Wangjing lamdingi Wakal manaba miyoi sing punsin naduna semkiba go clean gi kangpuna numit khudingi ayuk pung taruk tagi taret fawba soroki nageta leiba mongsong amadi kaitel sitok sendopagi thabak chatharakpa numit chamanga sukre Go clean na thabak tarakpa numit chamanga subagi surakbaga mari lainana Go clean gi president and Rajiv Kumar na hai Go clean gi pandamdi aikhoi gi akoibada luna na thamba haibasini Go clean gi thabak tharab asi Tengnopal district gi manung chanba maitei khul kwathada amadi thanga karang da su chatuna lunan ba lamdam amang oihannabagi wakhalon asi mafam aduda chatuna Sandokna bahonaki amaromda lamdam asi daru tanan ba lamdam amang oihansi harabadi numit khudingi sitok sendokpagi thabak asi yamna maru oi chahi amagi manungda nomakhak sengdokpana yaroi hanasu mahangna fongdokhi Imphal West ki commando team amana KYKL gi underground da thabak tobani haiba miyoi ama ngarang ayuk Lilong Arapati maning lekai dagi fare hari Hiram asiga mari lainana police tagi fangba pau amana hai faraba miyoi adu Lilong Arapati maning laikai dagi yumkhaibam bimol maitei chahi khumfumathoi apokpa kulakawi police na wa han bagi oina wahang pahong chathabada mahak asi KYKL gi underground da thabak tawbani loinana kumjali sing ani kungi Mars thadagi loop asigi amu ko bamiyoi amagi makhada thabak tawrakpani Mahangna mobile phone amasung WhatsApp ki kuthangda mahaki commander ga toina pau phongnei loinana Myanmar da chatuna mahaki commander dagi paukta kyasu loba lekhi thasigi tang anida mahaki commander na loop ki thabak thoram pangthokna ba sel gi mateng panglakhiba sulai haina pausna makhatarakli Manipur gi head of referees M Joychandrabu thasigi tang kun taruk tagi pangthokadoriba Hero I League lisingani kunmathoi kunithoi session gi damak All India Football Federation na referee assessor oina khankre haina All Manipur Football Association gi General Secretary L Jyotirmoy roina thadorok pacharal amana khangalagli aroi bada maroi ba pa amana
Lamlai ACG MLA KHS Biren, Kauchingi MLA Y Surchandra Amadi, Kumbigi MLA S Biragi Mathakta, Manipur Legislative Assembly ki Speaker na thokiba disqualification ki order ado Supreme Court na chana hankidre. India के Chief of Defence Staff Bipin Rawat amadi mahaki loinabi yauna miyoi taraga mari Tamil Nadu के Nilgiri Hills की asukpa umangda Air Force की helicopter amata sinduna kaibada laikidre. BJP की manifesto da miyamna yauhaningba wafam sing pirakpada hena khudong chanaba involving public aspiration in our party manifesto की campaign ngasi Manipur की Chief Minister na party की makok thongba luchingba kaya yauna hodokre. BJP की MLA तरागनी थोई ऑफिस ऑफ प्रॉफिट की मरालदा डिस्क्वालीफाइड तोगदबनी हाइना कांग्रेस ना थागलखिबो वाकत मणिपुर की गवर्नर लागनेशना ऑफिस ऑफ प्रॉफिट द यूनिफॉर्म ओरगा डिस्क्वालीफाइड तोफम थोकते हाइना वारेप ताखरे. Matang asida prime time Manipuri news losinjare Manipur da tholiba ipau singidama mami TV bu mining dadon lebiyo.